अहानबदा सिगी मरुवा पाउदा स्कूल सिंगी मगुल हेंगत हनबा ओजा सिंग ट्रांसफर पॉलिसी तबा हाइबसी तंगाई पदबा अमनि हाइना चीफ मिनिस्टर एन बिरेना असेंबली द फोंदोखरे तोंगान तोंगान बा डिमांड मंगा गी लुपा क्रोर चंगा सुमना मंगा हेनबगी सेंफम हाउस द पास तोखरे अमसुंग होम गार्ड सिंह तोलो पुलिस कांस्टेबल का माना लुहाइब दाबीदा सरा हेलकपा पर्सनल अहुम पुलिस न फाजिन ख्रे मखाताना नुपी पर्सनल मंगा सरा हेनबगी खोंजंग संगसिन ख्रे खुरुमजरी ISTV की पाव मियंग ताबिरिबा पुनमकपु तरामना उक्सरी हौजिक पाव संदोकना पिजरी स्कूल सिंह की मगुल हेंगत हनबा ओजा सिंह ट्रांसफर पॉलिसी तबा हाइबसी तंगाई फदबा अमनि हाइना चीफ मिनिस्टर एन बिरेना असेंबली द फोंदोखरे महाराना मखाताना फोंदोखिबदा ट्रांसफर तबगी मतंगदा मरी लेनबो अथॉरिटी गा हाना उनादुना तानरगा यानिंगतबा कया लेरबसु वाली हानादुना वाखल तामिनबा यागने ngarang CC Higher Secondary School da police ka Mahru Singha mungnarpagi matangda criminal case oina FIR lokale oza transfer tobuga mari renana school ge principal Mahiroi amadi police ka waris hanari ngai da atopa maikai digi nung thajilapda police officer yauna personal ahum sokhe government school tara taruki oza promotion piba amadi oza masing hena leiba mafam digi lokthokpuni siliba punamak Mahru Singhi fanabagi damak jani Masina Mahirus Singha Akaiba, Wigedaba Lerabadi, Tanaraga, review to Yai Haiki, transfer Gimatanga, school Karada Narang, Towading the Batogdo, Tokiba Adu, Nungaitaba Amani. Mahirui Amadi, Ozagi Marakta Bab, Tanataba Amadi, Mapamarang Kangana, Nung Tarakwadigi, Police Amadi, Mahirui Kara Aswapan Nankiba Adu, Nungaitaba Amani. Todosigi Matanga, FIR Amasula Patuna, Exxon Lokanaba Honori Haiki. Western Hour ki matamda MLA Joy Kisna Imphal City da CM Bangalo Secretariat Mamang Amadi Imphal gi tongan tongan ba kendra da nong khaditang subaga ising isa wi awa ba mayok nariba asi kokanaba kari thabak lokalawage Mahud Minister na Imphal manung da CZ ama phawba tahaloi haikiba adu hauzik North AOC gi mafam kharada lambi ki nakal da serin kya taduna laiba asi atopa state gi lakwa miyo singna unkrabadi ikai ngai ni Imphal City na Lunan bigi Hanalera Matak Adu degi Hantarakliva Asi Karigino Haiki Congress MLA O Henry RK Imo Amadi Mega Sandrana Mahud Department na Imphal City da Paikaliva Asi Tungkoina Satnaba Yanaba Mo Thaba Paikat Haningi Haiba Wafam Singh Pukhanarake RK Imo na IMC gi Ward Member Amadi Atai Delhi Wages the Labor Singhi Makui Pangliba Kusumal Hangat Haningi Haiki Opposition MLF Singna Thamkiba Wahangi, Matanga, Mahud Minister Syam Kumar na Haikibada, Mamangi Sarkar Buhunbigi Wafam Dinate, Imphal City Sangbutpigi, Mingda, Taramba Tabak Taram Kaya, Asweba Levadigi, Ising Isaugi, Awava Imphal City, the Mayuk Nabani. Thamaiban Ward number 3 da Siel Tokaga Tabak Dogi Haibadu, Tizinba Haure, Panglakpa report ki Matum ina Sapsan Action Lokatkini Haiki. The Ishing Jikalum the Padokani. Adagi Sigi Paisajana Kukum Sinani, Hamumataba. Tombater drainage na 2011 de hoba 102 crore koi government India na koi thadra sa Imphal manungi amba drainage mayam si system water no high court 2011 de hogi hoba mayam si se da thabak si pajar ni thina thabak si pakla kanda kari kari togi hada plan si department PW department ne adagi PhD department mayam si amaga phajana paw si phawna raga tawda Aning aning department sing tawbi khudum khre phamsa adu si amba adum kenu sina koi settlement director da de council DC sing da loina paw space masi athu matam loisan biro aidana koi anoba head miso bi ngasi poliap na hangai sa adu budget sidagi sida kuna tru kasu onema simeso onema finance minister do kitana rakanda government india da minister har kanda kari kari warpa leiri ke ke torge hoje manipur pajagi phanaba leiba sarkar ni manipur pajagi tham leiri bani Ngasi Satakiba Assembly Mipam na Tongan ba Department Singi Semba Sahi Asri Decision Naba Demand Manga Gilupa Crore Sanga Sum na Manga Henbagi Senfam Pass to Craig. Demand Sing Adudi State Legislature Council of Minister Secretariat Municipal Administration Housing and Urban Development Amasung Election ni. Demand Sing Asi Kanabada Opposition gi MLA K Joy Kisan Okram Henry RK Imo K Mega Sandra Amadi Abdul Nasirna Mahud ki demand policy kat thangat ki
motion adubu pukaladuna MLA KS Joy Kisana mahaki local area development fund dagi packet kiba thabak sing IMC gi ward development committee na makoina tawbuni hana sel lokthokpa yaure masigi khudam sangdam leire haiki Mahut Minister T.S. Sam Kumana ward number 3 da sel loktolaga thabak tawre haiba khangle Ward number 2 gi wakat kharasu lakle maralaiba sing jarak pibaga loidana lokhok kiba senpam hangat hangene haiki MLA Jokasan ki maikai digi hiramasiga mari renana Chief Secretary dasu ayiba serol ama pisinduna action lokhotpagi report khangan bidakna ba thamkhrai adubu lokholak tabadigi wafam masi house yorokuni yarabadi aranma toriba singi maming matha pibiba yabra hangki House ki lusingba oriba Chief Minister N Birena hausik thiziliba maramna maming matha mak pithokpa adumakti nungairoi local liba thabok singi progress ti matam gi oina member da khangan gi haiki Demanadu the MLA and Loken AK Mirabai TH Lokeswar Amadi P Sarasandra Su Kanaba Yauki MLA Lokena Nambul Canada PMA Y Gimakada Yum Sabigani Haina Pata Kongot Pagaludana Nambul Katil Sambalagani Haina Koilau Laure Center gi BJP na opposition driver MLA Singi Mahuta BJP gi Miyoi Oina Sinanaba Yatang Pirak Labra Kaitil Sangutpagi Wafam MLA da Kangandabagi Maram Karigino Nambol Municipal Council gi AO Transport Tabada Mahut Minister na Pikiba Paukum Peningai Oidi Haina Pin the Bafongdoki Dimana Sikangalaba Matum opposition gi Kat Mosanadu Handokpa Yarabra Haina Speaker na House the Tambada Joy Kisana member Amagi Mapung Fana Fongdok Nabagi Hak PBD Haina Mosan Handokwe Haiba Wafam Lakpadagi Voice Vote Launanaba Speaker na Kanganki Adubu Joy Kisanda Aroibu Oina Wangang na Bigitan Zandotuna Demand Mangamak House na Amatoina Pass okay House na Manipur Appropriation number 3 Bill Lising Tarit Pass to Bagalwena Public Account Committee Stimat Committee Amadi Public Undertaking Committee gi member Tarit Lagliba Tangkun Tarit Ta Khanabada House na Ayaba PK Manipur da Ladiba Home Guard Singna Tolop Police Constable Gamana Halu Supreme Court Amati Manipur High Court na Takiba Rai Ikai Kumno Haina All Manipur Home Guard Welfare Association na Tongan ba Kongzang Kaya Sangsin Kraba Matungda Government na Tabi Dabadagi Kurai da Laiba Lining to Putibagi Sanglenda Sidriba Pawasara Hinbagi Kongzang Sangsin Lakiba Personal Ahum Police na Lokatray Makata na Nupi Police Personnel Mangagi Kangbu Ama Sarai Henbigi Kongjang Sang Sinkre Mafam Aduda Masing Yam Laba Home Guard Personnel Sing Ahing Gadik Tuna Kongjang Sang Singadori Ngasi Nimedang Digi Sarai Hen Kraba Nupi Personnel Sing Adudi S Lata A Sunita M Chandrakala L Surbala Amasung A Santi Police na Sarai Helibusing Local Labasu Makata na Sarai Hen Nabasem Saduna Lady Hairi Manipur Sarkar ki Education Else Department na handakta Higher Secondary School ki lecture kaya paktak na transfer to kibaga mari lenana tongan ba student union singna tatara pa Kongzang ki saruk ama oiranga si Anand Singh Higher Secondary Academy School ki Mahiru Singh irang hokre Oza transfer to ba yaning de award pa Oza hapu haina dabi tawraduna lambi thatuna achat o Singh Thingki Police na Mahiru Singh adu makhata na irang thuktuna ba khonaki School la sigi General Secretary oinam Bobby Singh na wafung kaya phongdoraki Oza ani lauthorga amatang thajam birak pa baje aduga adui juma thakta akoina hana lejariba oza si chahi ta khayo salak pasida transfer to ba baje akoi gi chhatra myam gi hakmat pane si to akoina uji oza transfer to gi oza si transfer to biganu akoi gi school je dum lebiu wali oza ji thabiro haina si gi damakta akoi education jaktaban Nambol Kendra ki manung dalaiba Haukramban High School Kabo Waksingi Mahiru Stingasu Oza Ahum Transfer Tobagi Mayukta Wakami Pamsa Chakre Education da Politics Tobigano Government Ki School Kalu Oza Transfer Toba Yaroi Haina Dabi Toki Mahiroi Amana Hauzik Ladiba Oza Singna Takpi Tambibada Award Paradingai Oza Ahum Transfer Toba Haibasi Yaning De Hiramasida Marilena Basingami Yang Sangbi Hairi Handaki dang kuntraji buki manungda akhoi ojani chaliba che hanjana na bahona biyo masi hanjana ta abati akhoi school se thonglon jagani hanagi oja watuna lenga isda oja ani moju ahum ju chatna bahona riba ji kari no akhoi like ta mano haibra akhoi masida akhoi satra khoi ji kaidong kadoi no akhoi khangje ba khoi khoi je like unta tawhan biyo ba khoi jo government school da tamma ba jo khoi je mi mo oigena haibagi asa da khoi je like tam jari bane ba masida amta leiba ke phamnai ba sing yeng ta adi khoi pangling nu si Manipur Ladiba High School Kayagi Oza Singh Paktak Nana Transfer Tobobu Yaning the Bofong Tuna Ngasi Wangkai High School di campus School Adugi Mahiru Singh Wakami from Satakre
Education da Rasti Toba Product to Mahiro Singi Punsi Mangangano Oza Sing Atuba Matamda Tabiro Haina Iba Peka Kaya Wakami from Aduda Season Laki. Establishing an effective Manipur State Human Rights Commission Haibasida Kananainaba Mipam Amangasi, Simodong the Labor Hotel Classic Grande the Pangtokre. United NGO Mission Manipur Human Rights Alert Amadi Northeast Dialogue Forum the Sinduna Pangtopa Kananainaba Hogupagit Ramda, Hanasi Minister Oramba Radhabinot Quizam, Manipur State Human Rights Commission Gay, Hanagi Chairperson W.A. Sisak, Senior Advocate Kaidem Mani, South Asia Human Rights Documentation Center Executive Director Ravi Nayarna Maruba Music Manasarup Yaki. Commissioner Sig Ahum Suba member Ama Kanbada Mapung Fana Tanaduna, Integrity Labor Matik Savamya Ama Hakodavani, Commission Chairperson Amasung members Singi, Salary Amasung Allowance Atay Singa Manana, MN Togudavani, Commissioner Sig Secretary State Government Case Secretary Takti Tadavamya Amaga, Uhenbaga Lunana, IOSU IZP Rank Tadava Amana, Uhenaba Mifam Aduna Government recommend Tamunaba Yana Craig. The whole district Manung Sanba Kasai Village Amati, Humi Village Anigi, Lona Bama from the sound singing Kai with the Lambi Faunadre, Masina Maram Oduna, Kunzal Sing Lambi Satpa Yadavadigi, Mayim Yoshinmang Namdavakaya Yaure, Marila Nava Singna Atuba Matonami Yang Sanguna Lambi Asi, Pauna Hanbio Haina, KYC and SU Kasai First Gen to raising Basumna, Sarkar Puning Sing Silate. Namayapam Sansu Mete Alliance Singanba, Piangway Awang Lakadigi, PLAG Mio Asi Wahang Pahong Satabada, Haukiba Megatang Pragamapanda, Quata Youngster Log, Home Secretary. So syndrome Mete the attack Tobada, Senabani Haiba Kangmangam Lehaina, Poliski PR Ona Tatarok Paterol Amana Kangala Clay. PR Ona Tatarok Patungan Tunganba, Terol Singi, Matung Ina, Infal West District Police Na, KNFDG. Dautanglen Kibgan Allies Lelen Koba, Kangpopi District, Bungbal, Kulel Digimio Amafare, Mahak, Miam da Ginam Dinosel, Kaiba Amadi Bipap Gitabak Satabadasiana Bamiwini, Police Department, Lupa Lak Amagi, Rewat Lauk Tokraba, Mr. Mihari, Amaranda, Infal East Commando Amadini Fuga, Manga Suba Assam Rifles na, Lamlai Bazada Tibu, Humbagi Tabak Satabada, UNLF Kimio Anifare Hari, Maku Sing Adudi, Kontozam Zayante Allies Ngaiva Koba, Laimapoma Pal Maning Lekai Yamadi, Sago Sem Momo Maite Allies Luangsa, Itam Maning Lekai Digini Hari, Housing Pau Gimaratan Atian Break Ama, Laminasi. Saiji TMT Barasi latest German technology season Naduna state of art factory Guwatina Putuk Jabani Masigi Barasi Han Basundokpa product Oivana Colin Zade Taken Day Mapamil Kali Amadi Amaga Hazin Beheri Masi Ayamba Achoba government agency Sina approved Torba Makalgi TMT Bar ne Saiji TMT Bar. Best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. First Imphal Trade Show 2017 from 20th July to 10th August at Hatta Kangjebung Palace compound. Painting, debate competition and science exhibition will be held during the trade show. Forms will be available at Mela stores organized by Socialist Students Union of Manipur. For booking, please contact 897-4681-027 70857-98386. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo ay nahangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom gi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yungiro puthokwa institute ni. Mayam puna maputaram uksa bagaloy na makata ba pausing pizari. Technical Monitoring Committee na ayaba yaudana fan kaithukiba Managing Director amadi Chairman athubada Excel Local Lohaina Porompat Labor Central Dairy Plant ki Extension Block Jangasi Manipur Friendship Organization ko ba NGO amana tingtin kray. Organization Sigi Vice President Nepram Prem Singh na haikibada asumba ama puro na ba haukiba Jun amada Manipur Sarkar da memorandum ama submit okay adabung asi fauba masigi pakum amata fangdana lady.
Paliba Sarkar Asina Tasin Ushinada Bahibasi, Senza Tumza Asida, State Government Yaurabra, Hangningai Oi, Maramaduna Atuba Matamda, Miyam Kanga, Department of Sigimatek Akan by Exxon Lokotaba Tarbadi, Department of Sigimatek Miyam Oiba Kongjang Sangsilagani Haiki. Manipur Hills area in Mafam the Sandang Masa Pangan Pangnabugidam Tadek Yam Lava Chenpumching, Miam the Yaudana, Chief Executive Officer table the Lucian Grave. And the Hijack Gum and the Hybrid Tabi the Vadagi, Akoi Office, Nasi Mayam, the Kano Danava, I took triple power, Tongan Sanjare, Havazim, Hangan Yanalaks of Miam. Amaromda Manipur Milk Producer Cooperative Union Limited Tingjilamba Thong Adu Sangom Gi Potok Potok Liba Tongan Society Gi Lomi Singa Pien the Bafong Kre Ngasi Porong Pata Labor Union Gi Office da Lomi Singa Unava Amada Union Nasibu Tingilam Liba Thong Asi Mamangi Managing Director Amadi Board Director Singi Lotunaba Manba Thongi Makwini Union Nasibu Salailing Ida Lupa Krol Mari Henbagi Shanpam Singsu Matomaram Kangdan Lusin Kibadagi Makugi Matakta Vigilance Ki Case Tataduna Lady Bade Housing Ano Balenga Asina Union Asibu Ahin Mamiyang Sangbi Badagi Fagalaba Matamasida Kalakpugi Mawong da Satarapa Tawongi Haina Fongdo Laduna Milk Producer and Supply Cooperative Society Limited Ningto Kongi Secretary P. Ganesona Fongdo Clay Ngasi Toromliba Thong Asi Mamangi Taupuram Single Tunaba Manbagi Kudam Sangwam Putoliba Farmers Sing Uba Fangi Makoi Manipuda Sangwam Putopa Pam the Ba Muing Actani Maramdi Makoi San Loide Dai Farm with the Maklakpa Paisa Sing Makoi Puri Cow the Hapsiningba Actani Hanamaral CK. Housing Lady Ba Chairman Ching Chairman na Amadi Managing Director na Akoida Pibajava Mating Makoi Nekoi Pibiri Adoga Loinana Ikogi, Hogi Sing Jawagi, Sani Masinjang, Jenbiri, Aduk Loinan Sangum, advanced source Makonj, Nikin Pibiri, Adoga Masi, Karimaramdagi, Solon Mano, Amasung, Manipur, Sangum Putokosi, Sangum Pigeoning the Manipur, missing a Tibo, Sangum Pigeoning the Brahibase, Akoina Makoida, so until Laga, Hangbayabo, Hangsing, Oi, Masi Yamna Bangdaba, Matung Kangaba, and a high with the Hyman Butoklo. Tungda Sangwam Putoliba Farmer Singna Union Gilon Silamba Sourcing to Gaibaga Ludena Makoidi Timpa Kakway Marakta Sangwam Putolaga Masa Masu Sing Taknivani Union Tinjan Bayari Haina Kolau Sing Lauki Infal Gikwatong da Mao Kaitel Pamba Hokiba Ningsing Mo in Ahanba Mao Market Day Lakriba Tangkun Gamangada Kuyatong da Pangchokodori, Hiramasiga Mari Lenangasi, Manipur Press Club ta Paumi Singa Unava Amada, Ipsagi, President K.S. Athovana Pungdo Kibada, How Kibatang Kunda, Manipur Gisi Minister Unaduna, Infal da Mao Market Amas Hanabagidama Packet Kadaba Tarangi Matana Walis Hanakray. Walis Hanakibagi Matum Ina Mao Market Coordinating Association Mao Infal Koba Amasemle, Union Asida, Mao Union Infal, Mao Women Tabandar Business Union Mao. IPSA, KSA, Amadi, CLK, Nazingbagi, Mui Sing Yauri, Haina Fungdoki. Mao Union Infalgi, President Sani Alexander Mauna Fungdokibada, Mamang Sahiki July Gitang Ahumda Infalda Maugi Marketasi, Mui Sani Romna, Maudigi Laktuna Hongdokibani. Masigi Maru Ebamaramdi, Zugo Beligi, Lamgesayet Nabana Maram Oiduna, Nagalenda Maugi Miamna Lalu Itik Tawa Satpada, Atingba Lakotigi, Infalda Mau Ketel, Tamgi Civil Society Kayaga, Tanaduna Hongdokibani. Lakiba Tangkun Gamanga Asida, Manipurgi, Chief Minister, Minister PSD, LDCO, Minister Tribal Affairs and Hill, NK Sina Singba Kayana Sarup Yaduna, Hogdokoduriba Ahanba Mao Ketel, Numit Asida, Tongan Makal Gemanama Sing, Mahimarong Amadi, Laisuk, Kaya Yauna, Store Yankai Hangduna, Pangtokane, Manipur Kundariba Dati Kanglu Kudi Magna, Taram Masida Sarup Yabiu Haina Fungdoki. Civil Society in Padaleba, Civil Society Punamusibo, Tanaraga. Invite of them Harao Harana. The first day the around 200 people they brought their teas. Makui Porte Purayako. Mao Market Habisi Asung they are displaced from the Nagaland side go. Asung the Hana Mukuna Hat Viba Center Viba Market do Yad Ravina. Sum the Lapatava, Equi stage the go, Ketasda. Adunasida Purkabi, Adu Jatia Tadi Makuba, Aduda Zongunu, Togunu, Timalite. Do Mao women singing. Pram printing kabina sumda na tori palitre na la kabina ko hoji se mainly mengkuna purakat do purchase item ton na purakani floor purakani insan purakani alga mengkuna
areba makhaidu kri phangbarai du loina show to neba adu show to du uragan jem laga ni kuna apa pamba lo na ba babli da shu ay appeal to jari Langol Game Village ke lambi sembi dabadagi lamdamadum gi miyam na chatok sin tawbada sauna kudung sa daba mayok na duna lakle sahi kya gi mamang dagi employment exchange dagi Game Village tab lambi asi sembi naba kayarak hanna haizak rabasunga si fawba miyeng sangbidre haire lambi asi semdi ba fawba makhal makha amatagi gari chatpa yararoi haina khoi saunarba miyam na ngasidagi lambi thingjin kre Post-war Manipuri dramatic literature haibasida literary forum amangasi depth literature center da pangthokre Saita Academy amadi asangba communication influence sindana pangthokkiba tharamadуда Manipur Language Advisory Board ki convener Ais Behari K Radha Kumar Pure Butter alangbam singba miwe kana sarup yakhe dramatic literature da khang heraba Y Sadananda Longzam Sangita Rasmani Ayekpam amadi A Khel Sandrana paper pathokhi convener Ais Behari na Manipur ki drama asi ayiba masing yam kanaba amadi yengbinaba mi masing yam kanaba tharamasi pangthokpani haiki Sidaribje dahuna na inkachi haidra anowe ingot ma hapsi hebra matung da ju koi drama gi manam jida khara tawgen khanjeri adun Rims ki contract basis ta low kiba staff sing regular tahallu haiduna ngasi Rims campus ta contract employees welfare association Rims na sinduna wakat mipam chachakre association ki secretary Marangthem Maya Kantana sahi kaya digi Rims ki contract staff oina warak level sing regular tahanbiyo atuba matam da Rims ki authority na miyeng sangbiyo haiki कोई दी डिमांड से फंड दिबो रेगुलेशन होना दुख दिबो के कोई पता नहीं सही जथा बाइंदा कोई म्यांगे डिसीजन नहीं सिंह है ngasi World BMX Day tharam ga mari renana Manipur su BMX thauba na hakya na semba Gracie Nol BMX Boys Manipur na sinduna Kangla digi Imphal College paba BMX cycle thawagi demonstration na masatkre Khongsat adu Kripsa Society gi President Hizam Dinesh na lamthaki Khongsat asigi manung sana kay sampat BMX ho amasu utki Khetrigao Kendra ki MLA Nahakpam Indrazina Mahaki Kendra ki manung dalaiba Porong Part Sabal Laikai High School gi class 9 gi Mahiro Singda Lem Nalarik Yantrokre School asigi Hauzik Wariba Pibam gi matang dasu school gi head mistress ka kumna walis hanaduna school gi award apakaya kumna khana nainaki MLA Indrazina Kendra asigi manung dalaiba Mahiro Singh mai pangana bahona bada pangbaya ba mateng pangani haiki Khetrigao Kendra se leiba 9 lamade 10 je apa chatra putopada iju angam bathak to na dura anda kelo sarkar lakpasida apa chatra putopada gi wakalo nasi jaga jaga chattina nasi mayam ta ina message pije July 23 ki September 18 fawba Siza Hospital na ataba mamalda OPD scheme ama hangdokodori ngasi Langol da leiba hospital sige auditorium da pangthokpa pawgi mifam amada hospital sige chairman Dr. K.S. Palina OPD si tongan ba discipline tara da hangani discipline singa sige oina July 23 ki sagol sel khudingi nongtilpung ani dige mari fawba layengani Siza ENT Hospital Sanakatel gi onadi namazing numit natana atai numit sing ayupung mapandegi nungtilpung mari fawba hangani Manipur da lairaba singda afaba layeng ama ataba mamalda phangan bagi pandam da scheme masi hawdokadabani haiki Sila kana using ke operation ma dakar ne na tabi se sera ne ai da ni 10% service staff ne 10% service ne service is 10% ne anesthetic 10% ne operation theater ne nurse ke ne adu doctor dule so ida ba Sky Hospital and Research Center Imphal na Manipur da ahanba oina mioi amagi oi thangba maru oiba coronary angioplasty mai pa na pangthokre hari Kongpal digi sahi humda taret rom surabi ke ibetuan covid nupi ama lisingani tareta coronary artery bypass graft surgery tawraba matungda heart fail orakpadigi angioplasty tha sigi tang tarukta tawduna July tarada discharge tawkibani hari KSA na yelhomi kanna ba sangsilak de ba khongjanggi sarukama oinanga si school kaya ki mahiru singna human chain semagalwena na wakat khongjang sangsin kre Comet regular Imphal Valley Academy amadi Millennium School ki mahiru singna khongjang adu da saruk yakhi
Plastic na saba nong may sizin na duna lupa lak ani henbagi senfam lakre. Sel lakpada senaba miyoy ama faraga pulis ta sinakre. Tawdoga si ngarang numidang pung tararom tarakpa adubayda hiyang thangdagi samuro fabagi marakta thokibani. Tawdo thokam dagi phangba pawda mayang Imphal da Habibur Kaba miyoy amana mahaki auto car da mayum da halakpada sakhangdaba miyay ahumna khamlaga nomaina namlaga mangonda yawulupa lak ani henbagi senfam munki. Sakhangdaba singna pairakpa nongmay adu asengba mandabadagi mahaka namna duna miyoy ama fahokhi. Ani amana nanthok sian ki power miyoy adudi ketri lakpam gulu apokpa belasuni ulo haibi makong dagini mana fongro podagi sian kiba miyoy ani aduge maming khangbang ngamle makoi ani adusu ulo dagi Rishikesh amasung Firoz kawi hairi thodo wachi da sianari ba miyoy wangoi police ki kambu ama laklaga pukre habibuna asiguma thodo asi mamanggasu ahumlak thokpalai kre hairi Why are you starting to fight? Never. So go high, fly, you look like home in them. Cap and take a passing can wake up at America. Munam never. Munraga, I was high over the Morata, Perverski Mamma, and with the low river. Then we are working a little to the lower never. Masigi. Nambol police ke manungsan na tedim lambigi ulo sanura amade kodom pok pilam phai ge lona ba mafam amadanga sinungtil bom leire hajuna ngai hak lambi thinglore Nambol police amadi JNK rifles ke apun makambu amana army ki bomb expert kauduna yengbada sijinadra ba mobile handset ahum charger ama LED lamp ama yaurambadigi lambi thinglamba adu handokhi thodoga sig mari lenana Nambol police na tiget pa hokre Sports University natana YTB lakol da atopa project amata paikat pa yaroi lausin kiba lamsing mapu singda condition amata yaudana handokada bani haina langtabal kunauda lam mapu singna wakat mipam chatakre YTB lakol land donor association na chatakiba kongjang aduna Sports University khaktagi damak lamsing pi kibani atopa maram gi ma pi kibanate maram aduna project ki season naba yaroi haina dabi tawki Association ki secretary ke mani hana lamsing asne hingnabagi lambi ama ojarambani adubo lamdam asige sanaroi singe khandana lamsing asi kathokhibani university asi sanaroida lairabadi saudaba lairabadi lamapu singda august kuntra mathai fabagi manungda handoktrabadi miyam gi akan khongjang sangsilagani haiki tibi local da sport university sagane haina akoi gi tongan ba lamsing haibadi inko lawsing loksin bikre adubo ko Sport University IBCD Central Government India the people yamna unique oiba top na phaba dugumba samaj samadi sanaro singa kana gadoba project amo maramna aikoina yamna tanglaba lamsinga se vision daki bane ado hojikya top development amata tobo yaroi maramdi Sport University kaki damakki ki bane top development amata packet pa yaroi ISTB network ki service provider ama oriba moirang cable ki optical fiber ngarang nimidang pung taret makharom tapa matumda tat chibadigi miyam da signal piba ngamludre kudong sa tabal sigi damak network asina consumer singda warok bitana ba phondurakle hauze ka mukka hanate number kama lagunasi ngasidi suara hajunge ture ture kuri no tu ti cha musi kuri yobso sidi yoshi ni he masigi yoshi tata tiskoni ne Dudi sanagi mohut yang na sinbi andre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Introducing Green Can Industries Wahangbam Lekai. We are the direct importer, supplier and manufacturer of all commercial kitchen equipment in Northeast region. Our top selling products are softy ice cream machine, baking oven, deep fryer, popcorn machine. Kindly visit our office. Contact number 0385 244 3011. Jolip 100% natural syrup. Amasung capsule. yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairabo upaidi jolip syrup amasung capsule
Sky Hospital के Chief Cardiologist Dr. L. Syam Kishore की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक्रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोकचरगनी अंगांगिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंचाब लेजगनी अकुप मरुल की दिमाग रिसेप्शन का तानबियो हौजिक मयाम पुनमक्ता मुक्का हन्ना मखाताबा पाव सिंह पिजरी Naga Women's Union Sandil की फाउंडेशन डे थरम इंडोर स्टेडियम सान्दिल पांगथोखरे थरम अदुदा ऑर्गेनाइजेशनल सिगे किया टेकर मधुन चरांग NPF Sandil डिवीजन के प्रेसिडेंट मोलारत सिंह अमसुंग ADC Sandil के मेंबर सिंह सरुक याखी Naga मियाम की याफना बथबक तोरिबा मियोइदा खुदोल तमदुनि इकाई खुमनबा मोनसांग सोथे लमकांग मोयोन ताराव अनाल अमदी मरिंग पुरुक की नाट की ओइबा जगो इशै कया सु उठखी Sandil district की ओइना PMEGP की मखादा बेनिफिशियरी सिंगे फंगफम थोकपा खुदोंग साबा फंगहंदबगी मायोक्ता KVIV KVIC DIC के खनगलबा बेनिफिशियरी सिंगे जॉइंट एक्शन कमिटी ना DC लमखाई Sandil दा वकत खोंगजंग संसिनक्रे JSC के सेक्रेटरी ए Thompson na hiramasiga mari renana si minister industry minister da memorandum DC khutang da pisun kre hiramasida miyang sanglak trabadi beneficiary singna makhata na khongjang sangsin na ba sem sare haire khitang waram labasu makhoi karbar amasung lairi lesu hai bising sina asirom da onsilaga business from the tabak shubugi hai na bi sida business tawraga saukhatani hairaga makon khanjaba asado lo namak mangalak to matamda ekoi na ngasi nongai tadana ekoi mayam sen government da ko request tawbani Tentha Kongbal Mayai Lekai da Wangjing Tulagi Matakta Lekai Miam na Sabu Ugi Thong DRDA gi Makhada Sabani Haina Tentha Zilla Parishad member na Sen Lauthokre Haibusi Aranbu Wafamne Lana Pasha Lauthokiba Laiti Hare Tentha da Pangthokpa Paugi Mifam Amada Zilla Parishad member Raisam Inausana Thong asi DRDA gi Makhada Wa program Haptuna Sanana bo honoringai Lekai Miam ge Chatoksa Sinda Tangai Fadana government ki order Fangringai da Miam na Khaina Duna Saramle Maduda Mahak Masamak Suselgi Mating Pangki Thong Sabal or Matunda sanction order Lakudigi Fan Adu Manganing the Budigi Miyang Atanaraga Kul Asimak da Laiba Tenta Lema Konjilgi Ima Larembigi Nupaga Sanan Asi Saki Bani Hari Kuntaruk Suba Sector Assam Rifles ki Makada Taruk Suba Sikh Light Infantry Kugana Lemalayamgi Kemama Josanpur Zokono Kulda Pangchokre, Kemaduda Miyoi Kamarum, Layam Bugaduna Hidak Langtuk Singsu, Liam na Piki. Kaksing Police Nangasi Miyoi Ama Kani Kilogram Tereka Konana Fare, Fagalaba Miyoi Adudi, Sailal Mate, Sahiyan Kaimanga Apopole Kidraba, Kulen Mate, Josambu District, Morzom Kulen Digini. Polam Singadu Mahana Maruti Kar Amada Haptuna Purapodigi, Kaksing Sumnang area the sector Bada Fagat Chibini. Zeribamdegi Huran Kibatata truck among Osi, Morang Osin Lusing Bakambu Amana, Sandra Lambi, Morang Maidan Bamleka Degi Fangle, Gari Adugi number AS01DD4776 name. Zeribam Police na Gari Man Kivasig Mari Renana Kisama, local Lapodigi District Police na Fanganaba Tiduna La Kibene, Nasi Nuntilpung Amarom Taba Duwaida, Morang Police na Pangmangam Kibene. Handak isang no sokalaba pasway kendra gi manung san laiba Tayel Kongbal da relief camp hangduna leiba mafam tarukta upbringing committee na seng back kun minitoi mateng pangkre Tayel Kongbal mayaleka da leiba wakambam ongbi Madhubala Devi gi yumda pangthokiba seng yenbige thoram aduda committee ge president ibom sana sarkan athubu matamda miyang sangbiu haike Tenopol police ki SP Dr S ibom sana lusinguna singnung khut khanchai kombirai satur Podam Fai, Nairong Aimol Kulenda Ngasinung Tilpak Sanatibu Humbagi, Tabak Satakre. Operation Aduda, Tawal Commando Gi, DSP, Y Premjin Lusingba, District of Sigi Commando Sing Sumating Panki, Ti Humbaduda Mipami Pundi, Yaukide Hari. Mafam Sadana Amor Akai, Hundokla Bani Haiba, Wahengbam, Laika Jiri Parking the Leba, Jiri Hotel Gimioi Ama, IMC Enforcement Team Nangarang Numidang, Fagatuna, Fine Tian Krehide. Sama Humde Suba Battalion CRPF ki Head Constable Driver B Sibarama Krishna Kobamiyoy Ama
Sahi asige me kungi nungtil pung amarom taba matamda modbungdagi Imphal da lakpada mangkhibadagi mafam khangdana leire haire. Imphal Police Station gi charol amana case asi tigetpada sakang dabusina mahak fakiba mali kanagumana miyo asibu thengna ba yarbadi mana nakwa police station da pau pibiyo haire. Fightinga dagi lakrapam ombe thogdam ningol Gangapati Memsa harga sukhangna ba sahi yangkharam surabi nupi amangasi ayuki walking thokibadagi mafam khangdana mangkhre mahak abnormal orba miyoi pit manga wangi mamai koida nai kusu ngawi masam sangi angangba masugi fanek amasetki asangba masugi t-shirt amalitki kanagumana mahapu thengnabidabadi laukrapam syam natagan manak nakwa police station na pau pibiyo hari hauzik makata ngasigi sanabagi pau lobisi Hauzik ngasigi sanabagi pau pizari. Ahumlak suba state level traditional martial art state okay trial selection kam championship ngasidagi Ningthau Kong Bazaar Community Hall da hawdokre Manipur da state association na sinduna pangchok kiba taramaduda Ningthau Kong Municipal Council ge chairperson ke mani amasung ate councillor sing Kung Fu Kickboxing ge founder president L Khomai sarup yakhi thasigi tangkun ngataru fawba chathagada ba championship asida kg kundagi Kumpu manga fawda leiba nupa nupi sanaroi sama marifuna sarup yagani tongan ba category taraga mathoida athoi ahen tanaduna khangalaba sanaroi singa sector ma taretegi Madhya Pradesh satagadori banipan suba all India championship sarup yagani hari District Football Association Thawalna Sinduna Ahanba Division Football League Tournament Team Tarana sarup yaduna Wangjing Kodom Popida leiba District Sports Complex tangasidagi hawkrai ngasi sanakiba ahanba Mesta SPYC Lairongtel na YDA Tiantabu Goal Manga Ahunda Thoikre. District Sports Association Bisnupur na Sinduna Bisnupur Mini Stadium da Team Tarahumna sarup yaduna Sathariba Marisuba Ice Pisak Memorial First Division Football League ki ngasi sanakiba Mesta PFA Nasongna Kripsa Bisnupur Goal Amasinoda Maitiba Pikre. PFA Nassau ge mai papa ge goal adu Lakshmi Kantana Mes ke nifumanga suba minute san ke Hauzi makatan sanabagi pau boyan thazam dagi phangbigani Matam sana pamisinda tournament ki mafam matam amadi picture khangandaba amadi Youth Affairs and Sports Department gi makok thongpa official sing amata saru yadrabasu DYASO Imphal West ki NG Motilan na tharumapu iduna sahi taratret makhagi nupi masagi Star 11 Inter School Supporto Mukaji Football Tournament Khumalapak Main Stadium da haukre Tim Tarana Group Mari Thongna Khadukna Pangthokadoriba Tournament asigi ngasi ahubu numit ki sanakiba ahanba match da Imphal East District ki Poiru Khongjin High School na Kangpokpi District ki Sainik High School bu goal tara sinoda yamna laksana maithiba pikhi match asida mai pakhiba Imphal East ki Poiru Khongjin High School ki goal singadu N Priyanka na goal taruk sanki atopa goal mari aduna A Nilam M Promita Bangluan Singh amadi M Gresina sankibani Tournament asigi anisuba match ki sanakibada Imphal West District ki City Higher Secondary School na Suarsanpur District ki Radha Krishnan Foundation School bu goal mapal sinoda maiti bapikre Imphal West District ki City Higher Secondary School ki mai pakipaki goal singadu Silky amadi S Linda Komna goal ahum sanki Pinkuna goal ani amadi Kritin na goal ama sanki Sathariba tournament asigi makataba match sing hayeng stadium masida sanagani Sanaroi singna makoi maselgi marakta usit thawina da manba mawangda match manungda phajadaba wahiwata sizinaduna pangde inaba asina pangtholiba tournament asigi masak thiale match animak football bu pamjaba ayengba babuk singadi apenba oikhidre
Imphal East District Football Association Sinduna Mamang Thagitang Kuntadagi Tim Taramatoina Saru Yaduna Chatariba Maharaj Kumar Gharnendazit Memorial Super Division Football League Tournament ki ngasi Khetri Gaugi Aba Ground Sanakiba Ahanba Metsa Rau Lairing Bamlekaina YOSC Kurai Konsam Lekaibu Gol Amasinoda Mighty Bapiki Mets Sida Mai Pakiba Rau Lairing Bamlekai Yamatangar Goladu Laibak Shauna Merski Apimatangi Ahapa Mili Anida Senkibani Mets Sida Rau Lairing Bamlekai Sanaroi Kriti Bas W Olenjit Amadi YOSC Kurai Konsam Lekai Lucky Sanda Mets Conduct Tokiba Rafina Yellow Card Utki League Asigi Anishuba Mets Ki Sanakibada Upa Kyangwina SAK Yumnam Kunobu Gol Anishinoda Mighty Bapikre Upa Kyangwiki Mai Pakibaki Gol Aniedu and Rajuna Mets Ki Taratrok Subamadi Yakai Humbe Shuba Minita Sankibani Mets Asidasu Upa Kyangwiki Sanaroi A Bipin Doshim Amadi SAK Yumnam Kunogi Di Is Toibada Mets Conduct Tokiba Rafina Yellow Card Utki Sathariba League Asigi Haying Tilpung Amatabada Ahanba Mets Oina UPSA Pukhaw Amadi USA Kuraiga Sanagani Anishuba Mets Nutilpung Ahum Tabada PYA Kairang Amadi SSC Porompatka Sanagani Tongan ba S Group ki badminton sanaroi sani humputarung na saru yaduna ngasidagi Deng College campus ta laiba Manipur Badminton Association ki holda association sigi president Bijoy Koijamna kunthara taruk soba inter district amadi humpuni thui soba state badminton championship hokdokre 6 inter district and 62 state badminton championship 2017 open ngasi ahunumigi sanakiba matchingda sahitra manga makhagi nupa masagi singles sa Sarjit Moirang Themna T Ice Retik Rohebu set ani sino Ice Rohen Kumar na T Ice Debabrata bu set ani sino Rajkumar Ronald na K Ice Taibungan babu set ani ama T Bonsan na Lian Milan bu set ani sino Perul Sinam na K S Ice Tuljit bu set ani sino El Pretik na Kingan babu set ani sino Jimmy S na NG Alex bu set ani sino Bidya Chandra K Ice na Y Johnson bu set ani sino da Mighty BPK Sahi Tromdoi Makhagi nupa masagi singles ki sanakibada L Brixen na RK Bonis bu set ani ama Eng Abinas na S Gungu set ani sino da Mighty BPK Amaronda women's singles ki sanakiba quarter final match da KSS Maheshwari na Belinda Hujrombu set ani amada Mighty Biduna semi final sangkhe Sahi Dramathoi Makhagi nupa masagi sanakiba singles da L Brixen na W Jubraj bu set ani ama M Santos na Carl Krishna Haunau Jambu set ani sino TS Metik Rohena Martin bu set ani sino KS Amarjit na S Gungbu set ani sino TS Vivekanandana Guinness Angombu set ani sino RK Elena Lee Sanabambu set ani ama Boris Salam na Kalubu set ani ama El Barasen na Lanthoi Babu set ani ama and Derek na Maislam Resibu set ani sino and Angina M Dipendubu set ani amada Mighty BPK Nambol Kendra Kankuna Kundrapam Kendra Kankupu Mighty Bapiduna Taruk Shuba led El Kuber Singh Memorial Kendra Wise Likam Knockout Open Kang Tournament ki semi final sangkre Manipur Kang Association gi Miang Makhada Lining Thau Sanamhi Kang Association Wangoi na Sinduna Wangoi Longjom Lekai Community Holder Kangkut Tarahum doina group mari thokna khairukna chathariba tournament asigi ngasi anishuba quarter final match ki sanakibada Nambol Kendra Kangkutna Khundrakpom Kendra Kangkutpu Panjal Taranipal Taranithoi kaptuna Mighty Bipiduna semi final sangkhibani hayeng match leiroi Thakasari makata na ainga sagi pau amkhana phangbigani Ngasigi oikiba ay ngasagi pauda ICAR lampil patigi pinagpapawgi matungin na ngasigi khwaidigi sakiba Celsius degree 18.3 khwaidigi ingba Celsius degree 12.3 Nuksita yawa ising manilgi sang ayukta sada matputara nitoy nuktilda sada humputara matoy oiki ngasi nong chukide loisilakpada maruba pausing amukana
School sing magul hengat hanaba oza sing transfer policy tauba haibu sitangai fadabani haina Chief Minister N Birena Assembly da Fongdo Kray. Tongan ba demand mga gilupa crore sa mga sumna mga henbugi senpam house na pass to Kray. Amasung Home Guard sing itolo Police Constable kamana luhay ba dabi da sara helapa personal ahum police na fazin Kray. Makata na nupi person mga sara henbugi kongjang sang sin Kray. Ngasih di ISTV ni pizza pa matang asal loizare, biyang kabiri ba pun magpa maghana kurum dari.